Hi guys, welcome back to my channel. PK POTHAMINASI KHANGMINASI channel asina ngasisu anoba topic amaga iroinana ekoi khurima karigum khradi khangminasi habigi wakalonda pudun laksari ngasigi pudun laksari ba topic asina adomda karigum khradi kana ba fangani habigi wakalonda ai isa makuse na thamjari aduna ai isa khangjabasi nuwaijadaba mayam punama kana ba wakalon sidi mayam punama khangminabana hena fagani habigi wakalonda pudunu laksariba topic ni thamjage ngasigi kudol tamjariba topic asi aikoina lamjen sangna seloroba matungda tauroidaba thabaksing si kari no haibasigi matangda aikoina tauroidaba thabaksing sibu khangma taragadi kari do's and don'ts si masana automatically khangjarani haiba wafamje thamjage aduna kudol tamjage ngasigi thamjariba topic lamjen sangna seloroba matungda tauroidaba thabak taromsing kari no haibasi miyamna kudol tamjage ngasigi kudol tamjariba topic asi aina su khangjaningba kuiraba adubu ngasigi paper amada aina thengnajabadagi paper si paraba matungda miyamda kudol tamjage na khanjaduna hena khangminabagi tanjadu lomminasi habigi damak miyamna pujarakpani maramaduna thoido hindona ngasigi thamjariba topic asina adomda kariguma khara kanaba phangbiraba amadi loksing pukaida manung chanma ngamaba amadi isada kariguma kharadi kanaba phangena khanbiba taraba adu oba targadi sungso soidana maki adomgi pukninggi wakal amadi apamba suggestion thambiningba wakalon khunima comment box da thambirakani habigi wakalon je thamjarakanda miyamna kudol tamjanabagi tanjado lawjarage aina sumna yamna sangna ngangmusi mayamna sugitang tabu nuwaramaro aduna hena khangniningba thamaningbana maram orakanda miyamda dum ai thamjabani kudol tamjage ko miyam miyeng taminasi ngasigi thamjariba topic miyamda lanthokjarage lamjen samna selorba matungda ekoina tauroidaba thabaksing kari no kudol tamjage loinana subscribe to bidriba singso subscribe to view haiba wafamje thamjage miyeng taminasi aikoina khoina khangnare dudi lamjel sangna seloba haibasi yamna afaba sajel amani aikoina nungtigi lamjel selorba matung adrenaline gi sang wangkhalakpa amadi maduda fawa energy adu sangdamningai leite amadi isana no maduma yamna sumna sijinare haibagi ithil ama adamak phawandaba nate phawali adubo lamjel selorba matung aikoina kari tobage yumda hanba iruda lujathokpa adudagi thabak sillaba aikoigi nungtigi punsida thabak aduma sathakiba masina tabram aikoi khudimangna punsigi thodang pangthoknaba honabada ithau sinarabasu amadi thabakki matung ina nomaduma tawgadaba thabak tharomsing param yalabasu akanba sangda lamjel senuraba matung akaknaba thabak tharom khara tawbuna sajel tawruriba adugi mahai adu manghanba ngami asigumba lamjen seloraba matung tauroidaba akaknaba thabak tharamsing adu khachitang makhada panjage ahanbada asa thak sasen thaksindaba natragana ising thaksindaba haibasina ahanba ikoina khangjingadabani maramdi makhal ama hektagi physical activity tawbagi basic rule sing sajel tawdringai mamang amadi matungda asa thaksing sasen thaksinba amadi ising thaksinba haibasini hairiba maruoiba step asi sithobana ekoina tawruriba sajel adugi kanaba hanthali haksang sajel tawruba matung ekoigi haksangi energy sina thokibadu mayeng tatharai amadi humang thokpana haksangdagi mahi sing saruk manghalli masi oiba salen ama chaba amadi ising thakpana sajel tawrudragasu ekoina lamjel senba matamda akaya toy yawruba muscle sing amu hanna sagalakpada mateng pangi amadi energy amu hapkalai sajel tawba loraba matung minute kundagina kuntra fawbagi manungda sahobana khwaidagi fai henjina sasen bana hona jarur besing adugi manghanba ngamagi maramna masi tawroidobani habasi ahanba point ko khangminasi ani suba point da hekta hipsinba masi tawroidobani lamjin chen baibasi mihun chomgi sang wangkhanhanba amadi ningsa sauna holhanba awaba thabak amani mihun yangna songba amasung ningsa sauna honba fanaba lamjel sangna selorba matung pothaba haibasi maru oi adubo kangon chumna pothagadabani lamjen seloba hek halakpaga hipsinba natraga popta aduna phamjinbana sajel tawduna hona jaruriba adugi kanaba du mangkhale mafam amada phamjinba natragana karimata lengdana leibagi mahutta kaya kandaba thabak tharamsing puning sangadabani
ꯊꯕꯛ ꯊꯧꯔꯝ ꯈꯔ ꯇꯧꯕꯅ ꯍꯛꯆꯥꯡꯗ ꯏꯒꯤ ꯏꯆꯦꯜ ꯂꯩꯍꯟꯗꯨꯅ ꯑꯋꯥꯕ ꯑꯗꯨ ꯐꯒꯠꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯁꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯅ ꯂꯩꯕ ꯑꯁꯤ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯂꯝꯖꯦꯟ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯍꯛꯆꯥꯡ ꯈꯔ ꯆꯣꯛꯊꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯇꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯁꯥꯖꯦꯜ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯐꯤꯔꯣꯜꯗ ꯄꯛꯄ ꯍꯨꯃꯥꯡ ꯑꯗꯨ ꯕꯦꯛꯇꯦꯔꯤꯌꯥ ꯌꯥꯎꯏ ꯃꯈꯣꯏꯅ ꯃꯆꯥ ꯄꯣꯛꯇꯨꯅ ꯎꯟꯁꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯀꯨꯏꯅ ꯂꯤꯠꯄ ꯁꯦꯠꯄ ꯇꯧꯔꯕꯗꯤ ꯂꯣꯛ ꯊꯨꯡꯍꯟꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯨꯗꯣꯛꯈꯤꯅꯕ ꯍꯣꯡꯗꯣꯛꯀꯗꯕꯅꯤ ꯍꯨꯃꯥꯡ ꯀꯥ ꯍꯦꯟꯅ ꯁꯧꯗ꯭ꯔꯒꯁꯨ ꯆꯣꯠꯂꯤ ꯇꯧꯕ ꯐꯤꯔꯣꯜ ꯍꯥꯏꯕꯁꯤ ꯕꯦꯛꯇꯦꯔꯤꯌꯥ ꯃꯆꯥ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯐꯝꯅꯤ ꯈꯨꯗꯛꯇ ꯏꯔꯨ ꯂꯨꯖꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯐꯤꯔꯣꯜꯗꯨ ꯍꯣꯡꯒꯗꯕꯅꯤ ꯃꯊꯪꯗ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯁꯤ ꯑꯀꯟꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯂꯝꯖꯦꯟ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯤ ꯅꯝꯐꯨ ꯍꯥꯐꯨ ꯍꯦꯛꯇ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯏ ꯃꯗꯨꯅ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯦꯞꯄꯤꯕ ꯐꯩ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠꯇꯨꯃꯒꯤ ꯄꯣꯔꯝ ꯌꯥꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯔꯨꯝꯕ ꯄꯣꯠꯆꯩ ꯊꯥꯡꯕꯅꯆꯤꯡꯕ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯌꯥꯎꯔꯕꯗꯤ ꯃꯗꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯧꯒꯗꯕꯅꯤ इनर्जी यामना मथौ ताब मखल अमा हेक्तगी अकनब थबक इंखांग तौबना हक्सांगबो हेना सोक्थहनगनी लमजिल चेलरब मतुंग अखोइगी मसल सोक्थगनी अमदी पोथा नबुगिदमक मतम खरा मथौ ताय अकनब अरुंब थब इंखांग तौबना मसल सिंगबो स्ट्रेन तौहनबना ngami अमदी हेना सोक्थहनले मथंगदा मंगा सुबा अमसुंग अरोइबा पॉइंटदा खोना खंबिगदबसी इसिंग असाबदा इरुजबसी तौबिरोइदबनी मरमदी हक्सांग सजेल सांगना तौरुबा मतुंग इसिंग असाबना इरुजबा हाइबसी अफब थोंग अमा ओइदबा याय मसी हेक ताबददी सिकपा नाबा तौरिबा मसल सिंग अदु पोथाहनबगी अफब पांबई अमा ओइना खनबा याय अदुबो असुम तौबा असिना कानबा थोइदोना फंगलोय हॉट ट्रीटमेंट तौबना कानबा फंगदबनी हक्सांग सिकपा नाबा फखरबा मतमदा खक्तदनी तौबा याबा ख्वाइदगी फबा पांबैदी आइस ट्रीटमेंट हाइदी उन थोमदुना अमदी हिट ट्रीटमेंट पारगा तौबनी अहान सिकपा नाबा अमदी पोंखलकपना सिंगबा हंथानबगी आई पैक सिनरबा मतुंग ngahak पोथारगा पामनबदी असाबिसिंग इरुजबा याय असुमना अखोइना नुक्तिगी हक्सांग फनबगीदमक्ता हक्सांग फबना लन्नी हाइदुना खंदुना तोंगान तोंगानबा लमजेन सांगना सेंदुना अमदी साजेन तौदुना लैरिबसिंग असिदा मदुगी मतुंगदा अखोइना तौरुइदबा थबक थरमसिंग असि खजितंग खंगमिनबदा कानागदरा खंजदुना ngasi चैनल असिना पेपर अमदा थेंगनजबदगी मियामदा खुदोल तमजबनी अखोइ खुदिमक खंगमिनबना अफब कयादगी अखोइ उजबा अमदी फतबा कयादगी लापथोकिबा ngangani हाबिगी वखलोंदा पिके चैनल ngasi मियामदा खुदोल तमजबनी ngasi खुदोल तमजबसिदा सोइखिबा लांखिबा यावरगसो दमक ngakminabagi tanjada lawminasi amadi ngasi topic asina adom da kariguma khar kanaba fangagadi soitana maki comment box da kariguma isagi wakhlon khara amadi suggestion khar pibirakani haibu wakhlon che thamjaraga channel asibu subscribe to bidriba sina subscribe to view like share to view haibu wafam di thamjaraga punamaku noiba fabu tabiba amadi miyeng tabibagi damak ngangkhoi leitana channel asigi maikaidigi thagasaba fondokchari kanglai fakna yai fare